Imes PAODAM yang tabiri basingbu ahan maktada binitana taram noksa bagaloyana kurumjari. Hojik PAODAM asigi maroy pau thamjari. Tongan mamakal laina singi maramda survey tawduna update oiba data sing maintain tawduna thamba darkar oire haina health amadi IPR Minister Dr. S. Ranjan na haikre. Jiri bangi ising isauna awaba tahlaba miyamda mateng pikre. Pokngam draba mami saireng lairik ngasi phongbagi thoram pangthokre. Loinana Assam da ising isauna miyoy lak ani lising marpun yupan hena laifam lehen khidre. Mapungoyo Paulo Birase. Health amadi IPR Minister Dr. Sapam Ranjan hai tongan mamakal laina singi maramda survey tawba darkar oire amadi masidagi khongalakpa updated oiba data du maintain tawduna thambasu darkar oire. Wapam asi prevention, early identification and early intervention of development disabilities haiba theme da nursing gi nongmagi oiba orientation program da athoba mitunglet oina saru yaduna Minister Dr. Sapam Ranjan na phongdokhibani. Regional Institute of Medical Sciences RIMS Imphal gi mini auditorium da pangthokiba thoramaduda RIMS ki Director Professor Dr. A. Santana thoram mapu oibagaloyana RIMS ki Dean Academic Brojan Singha Koijam Assistant Professor CRC Devanagri NIEPID Manipur State Coordinator Dr. Sheikh Yasin Assistant Professor Special Education ERC Rasnangao NIEPID Manipur State Coordinator Rajendra Kumar Pravinshu Sarukyaki Thoramaduda wangaduna Minister Dr. Sapam Ranjana hai mi ayambana masagi haksangi phibam khangjade sang naina haksangi phibam sang yengba amadi update tobana punsida hingbada luhanba amadi cell chading yamna tinghanba hanthahangani afaba healthcare system purakpada aikoina hanana cheksin tharang lokhapana yamna mateng oigani hainasu miyamda khanganki Thoramapu Akiba RIMS ki Director Professor Dr. S. Santana mi ama nam soiraba mi ama oirak pahabasi mamana mirolingaida thausadaba sexual hogdaba kayana ohenba yai maramasna aikoina sexual hogdabadagi tungda thorakpa yabasing hana khangba yamna darkar oi haiki Manipurda numit kharani asida COVID positive oiba mioi thengnakhide ngasi su mioi amata positive oikide sibasu yaukide Hokiba pung kunmari asda mioi sam subna anina COVID test tauki Stay asida COVID laisa sandorak padagi ngasi phawada punba mioi lak ama lising kuntra teret chani kuntra na COVID positive oikre aduga positive oiraba sing manungda mioi lising ani cham kunna laikidre naba phakiba punba masing na lak ama lising kuntra manga sam subna teret ni hauji stay asigi COVID naba phabagi changcha da maudra ni 5.mari manga da lairi active case masing na ahum ni Manipur ki industry lamda chakhunanaba investment tawbasing pukning jingsinaba amadi economic activities sing hengahanaba tung koina chatnaba yaba industrial amadi investment policy ama darkar oire haina textiles commerce and industry minister Nemcha Kipgen nangasi Institute of Cooperative Management Lamphel Pat Imphal ki conference hall da pangthokiba one day workshop on farming of industrial and investment Promotion Policy Lisingani Kunithoigi Thoramda Chief Guest ki warolda phongdokre Southeast Asia da India gi Gateway oiba Manipur bu yumlo nariba state sing amadi lebak singa India gi tungi trade amadi commerce ki hub ama oinabagi damak Manipur bu sengonabagi thodang Manipur gi Chief Minister N Birena thajabiduna daita sinabi bagi damak su Nemsa Kgen Chief Minister bu thagat pa phongdoladuna haikibada English ngani tara manga da Manipur da micro small amasung medium enterprises unit lising ama supna marpu manga leramba adu hauzik lising kuntra mari chani maudra Leire Masina Manipur se industrialization gi lamda manglomda sangsilli haibadu tasengna utle haiki Manipur da sel tongi pibam hena phagahanaba industrial and investment promotion policy mai pakna semnabagi damak
mari lainaba stakeholdersingdagi idea amasung suggestion piduna mateng pinabagi wafamsu ministerna phongdokki ngasigi tharamadda Sri Michael Asom Secretary Textiles Commerce and Industry Director Textile Commerce and Industry Yumnam Robitana Guest of Honor amasung President oina saruk yaki Handak marak nong lepna subana maram oiraga Manipur gi turel ayamba flood level gi mathakta sele Imphal turel Nambul turel amadi Thawal turel gi imai zole mafam kayada flood control department gi official singna ising pathorokpa yaba mafam sing yengsinba hokre turel gi imai wangkhalakpana maram oiraga Singjamai police station gi manung chana leiba oinam thinge lekai gi returning wall da ising yurakpa thengnabadagi department gi mari leinaba official sing changsin duna yengsinba hokre Nambul turel gi oina Samtong SG manung delaiba Thauda Babok Lekai Lilong SG Imphal Barracks Lab Ban Amadi Oinam Sombung Mapagi Ising Pathokpa yaba mafam singdasu flood control gi official sing changsin kre Maraga sida mafam kayada nong na maram oiraga lambi sorok ising thumjinbadagi school sing shuti thanaba yaure ngasi ayupung mapanda Water Resources Department Loba report ki matungina hauzik lairiba Imphal turel gi imai satrat marfu teret dasmik mari manga sino mm ni Nambul turel gi imai na satrat marfu doi dasmik mari manga sino mm ni Lilong turel gi imai satrat marfu ni thoi dasmik ohum manga sino mm Iril turel gi imai na satrat marfu taruk dasmik teret sino mm ni Thawal turel gi imai na satrat humdra taruk dasmik mari manga amasung Nambul turel gi imai na satrat humdra mari dasmik taruk teret manga mm gi sang Lady Marak asida ngasi ayuk pung mapan phawbada sukiba nongjugi sangna Kangpokpida 16 mm Saikulda 8.5 mm Litanda 15 mm Imphalda 21 mm Lamphelda 26 mm amasung Jiribamda 68 mm ni hairi Turel sing ising mai hengkalakpadagi Nambol Makhalaikai gi turel gi longnambal kaire athupa matamda thengaudrabadi mafam adugi miyam ichawgi awaba mayok naragani mari leinaba singna athupa miyang jangba mafam adugi miyam na pamli Jiri turel gi imai hengkalakpadagi Katamtala Dibong Jiri College Lambi Kunjabon Karong na singba Isinga thumjin kre amadi Bamdiar Kurau Makhong Haijin Kiba Lambi Yunako School manakta gari macha tharakpa nupi macha ama isingna senthakibadagi mafam adu leiramba miyoi singna kankre Amaromda National Highway Dimapur lambi gi mafam kharada lambi namthaba amadi landslide na singba tawbadagi lambi chatpasina sauna khudong thiba mayok nare hairi Ngasi Jiribam Forest Division staff singna paisa khainaduna Jiribam district asigi ising ichawna solaba mafam singda DFO Rajesh Darade IFS na lusingduna koina satuna awaba tarba family singda nongmagi sangdraba yadraba polam singen thokre Jiribangi aphamaya bai singa thumkhibadagi miyoi kya amadi awaba mayoknari ngasi polam singen thokhiba mafam singdi Kamaranga Hilga GP Lakhipur amadi Kalinagar gi ising ichawna awaba nanglaba imung singdani khongcha sida N Biraj Singha in charge range forest officer range Jiriba amadi forest gi staff sing chu saruk yaki State Disaster Reserve Force na ngasi nungthil pung ahumlom tabada Basikhong mamang lekai da senba Kongba turel dagi nupa amagi asiba chang ama lokhatkre laikhidraba miyoi asi Uripok dagi hojikna mahaki khongman mangjinda leiba loinabagi yumda leiba primary teacher oiba Moirangtheng Guneshwar sahi nifumathoi kowi haiba khangbangamkre imung manungna phongdorapa matungina mahak hokhiba me 15 gi ayuk pung 3 lom taba matamda yumdagi thokraga hanjilaktabani mahakna tonglaga sakhiba Suzuki SS two-wheeler adu turel torba asta leire haba pau phangbadagi imung manungna mahakpu thiba lakhi adubu masa thengnadabadagi turel da taslamba yai haina singnabadagi akoibada leiba khunja singaloyana turel khonungda thibagi thabak sathaki madudasu phanglaktabadagi state disaster reserve force ki mateng loduna me 13 tagi thiraklaba matung ngasi me 13 panginung thilpung homlon tabada turel gi napi singnang amadi kangna Kungna leiba maphamada tauraga leirambadagi thengnarakpani hairi misi asi imung manunggi maikaidagi singnabasu phongdokli Pukram Bamningol Naurem Ongbi Tababi Debi ne iba
Kaungamdraba Mami Kauba Saireng Lairik Ama Phongkre Lairi asi phongmaki tharama Sahitya Seva Samiti Kaksing na Sinduna Library and Information Center Kaksing gi Auditorium Hall da pangthokibani ngasigi tharamaduda convener Manipuri Language Advisory Board Sahitya Academy New Delhi Nomaithem Kiran Kumar Singhana athoiba mitunglen oina President Masasanu Dr. Nomaithem Pramodini Debina akhanaba mitung oina amadi Sahitya Academy Awardee President Sahitya Seva Samiti Kaksing Khetri Birna Thoram Mapu oina saruk yaduna lairik asi phongminaki athoiba mitunglena lairik phongkibagaloyana Retired ZEO Advisor Writers Association Kaksing P Nimai Singhana lairik masak taki Thoramasi loisilakpada aibai bi tararomna saireng saidinabasu pangthokki None District ki Khongbung Village ki Don Bosco School da Assam Rifles Khopum Battalion na IGR South ki miyeng makhada sinduna rainwater harvesting matangda lecture program ama pangthokre thoramadu maphamadu gi singtangna phangbagi mari lena miyamda wakhal tahanduna rainwater harvesting tobagi makhal kayagi mong sing amadi groundwater level hengahanabagi mari lena sinkibani Manipur lenga ki war on drugs ki khongjangbu sawal aduna Tenopal district ki tongan mafam singdasu poppy pambi thadana ba amadi thandana ba Tenopal district ki cookie sip association KCA na ngasi miyangi mifam pangthokna warep na kre ngasi Tenopal district ki Tuinom village community hall da cookie sip association KCA Tenopal district KCA More block KCA Machi block KCA Tenopal block KWRO Tenopal district amadi Tenopal district ki tongan ba Cookie Civil Society Organization Singi Mihut Singna Saruk Yaduna Miyangi Oiba Mifam Pangthokla matungda Tenopal District Cookie Sip Association KCA gi Vice President TIS Thokotang Haukipna Paumi Singh da haikibada Chief Minister Nongthombam Birengi Pautak matungina war on drugs ki matangda khananena duna ngasidagi hauna Tenopal District ta poppy plantation tawraroi haiduna miyamna ayaba pire haiki Hiramasi matangda yengsinnaba miyoi tarana saba committee amasu semle hairaduna Tenopal district si sothaduna su leiriba mafamni amadi poppy plantation su tawdrabanina Chief Minister Nongthombam Biren amadi Manipur lengana ahenba miyeng sangbiduna alternative arrangement ama simbiduna mateng pangbiyu haina makhata na lengakta appeal tawrakli Honorable CM na haibigi matung ina war on drug di matang sida ekoi khanaraga ngasidigi hona ekoi poppy plantation si Tenopal district ki manung sida tawjaro haidana mayamna ayaba pikhre aduna hojik si ekoi hojik tegi hona membership mi tara khankhre committee ki damakta yarabidi Tenopal district si backward ni yarabidi honorable CM ki government na Tenopal district ki manung sida karigumba poppy ki matang sida ekoi notok kejabanina masigi maho sida ultimate arrangement kari yarabidi mating pangbiyo haina hana request tawjari Bharatiya Janata Party BJP da aikoi gi su thodang lei amadi aikoi ga mari leinari haiba anobo wakhalonda ngasidagi BJP Champur office da micro donation campaign ama hodokre campaign adu BJP Manipur spokesperson amadi Champur district ki incharge Benjamin Mate na hodokibani tharamadu da party asi tongan ama franching haibadi mahila yuba morcha mandal na singbagi lusingba singsu saruk yakhi micro donation campaign asida party ki thomi singna receipt piduna sel khaigani aduga miyamdagi khongalaba selpamasi miyang yaifanabagi thabakta sijinagani hairi Assam da ising isauna miyoi lak ani lising marpuni pan hena lepham lehendre Assam State Disaster Management Authority ASDMA na haikibada Nagaon district ta miyoi lak ani lising marpuni pan hena isauna sole kungang cham ni putere ising athumjin kre ka hena soliba mafam singna raha amasung Nagaon revenue gi makhada leiriba borkala amasung dakhim pot ki miyam ni hairi district gi lowpari Lak mapalising humdra marizani yang kai tere thaba mahi marong amadi manama sing ising athumjin kre nong lepna subana kapel turel gi imai khudong thiningai thak tagi wangkhat na cheli hairi Rajasthan da karani thengaina bada miyoi manga sire manga na sopan nangkre thodo du ngarang numidang Bharatpur district te thokibani police na piba reporter lekhidraba sing adu imung amagi miyoi manga ni makhoi adudi Arbas Washin Parvez Alam amasung Asif ni hairi Khandewala village tagi halakhiba
कार अदु SUV अमगा थेमजिनखिबनी थौदो अदुदा SUV दा तोंगलाकपा मियोय मंगा सोखी लेखिद्रबा मियोय मंगा अदु अलवास डिस्ट्रिक्ट हॉस्पिटल दा पुखतुना लाइकनबदा ngamdabadagi sikhibani hairi गुजरात कांग्रेस की लुचिंगबा ओइरंबा हार्दिक पटेल ना पार्टी दगी टोखरबा नौमा लेरगा गुजरात यूनिट की कांग्रेस प्रेसिडेंट जगदीश ठाकुर ना हाइकिबदा मंगोंदा लेरिबा केस मयाम अदुगी चैराक फंगनी कीबदगी कांग्रेस दगी टोखिबनी महाक बीजेपी दा यावरबा याई अमरोमदा हार्दिक पटेल ना हाइकिबदा महाक कांग्रेस की वर्किंग प्रेसिडेंट ओइरबसु मंगोंदा मरोयबा थबा अमता सिनखिदे अमदी गुजरात कांग्रेस की विजन अमता लेते हार्दिकना कांग्रेस दा यावरखरबगी मतुंग चाहि अमा लेरगा लिसिंगनी कुंदा महाकपो राहुल गांधी की थौरा अमदा कांग्रेस स्टेट वर्किंग प्रेसिडेंट खनखिबनी हार्दिक पटेल ना हाइरिबा वफमसिंग अदु अरानबनी हायदुना जगदीश ठाकुर ना हाइकिबदा मंगोंदा पालिबा केस मयाम अदुना मरम ओइरदुना जेल सोइदुना चंगलगनी हाइना कीबदगी कांग्रेस दगी टोकलगा बीजेपी दा यावनबा थौरांग तौरिबनी हंदकता मिखल पांगथो स्टेट मंगादा हार्दिकपु पार्टी के स्टार कैंपेनर ओहनखिबनी हाइखि हौजरबदा मरोयपा अमुक हन्ना पिजरी तोंगान मखल लेना सिंग मरमदा सर्वे तौदुना अपडेट ओइबा डाटा सिंग मेंटेन तौदुना थंबा दरकार ओइरे हाइना हेल्थ अमदी IPR मिनिस्टर डॉक्टर S रंजन ना हाइख्रे जिरी बांगी इसिंग इसाउना अवाबा ताहलबा मियामदा मतेंग पिख्रे पोंगमद्रबा ममी सैरेंग लाइरिक ngasi फोंबगी थौराम पांथोखरे लोइना आसाम दा इसिंग इसाउना मियोय लाख 2,39 हेना लेफम लेहनखिद्रे ngasi पाउदम पिजबा matang asde लोइसिनजरे मियेंग ताबिरिबा सिंगबु अमुका हन्ना कुरुमजरे।